थाइना ममांगै अचौबा निंथौ पानबा लेबाक अमदा अकनबा लान अमखक सोकनरम्मि लेबाक सिगी निंथौसी यामना खुकन पांगनबा निंथौ अमा ओइरम्मि मागी यामलबा मसिंग थिंगमदबा लानमी कयाम लई अदुबु लुरिबा वादी लेबाक तुबु यeknabadagi थवाई खुबाकता हापतुना कननबा होनजरिबा लानमीसिंग अदुगी मतिक चाबा सेलफमदी निंथौना पिबिरामदे मरमसिना लानमीसिंगदुगी इमुंग मनुंगदुदी अदुकी मतिक वारम्मि नोंगमदी लानमीसिंगदुगी मनुंगदगी मखोय अहुमदी लोना लानमीगी सिनफमसिदगी तोकलगा कोनुंगदुदगी सेनख्रसी हाइना फाउबा हाइनरम्मि लानमी अहुमदुगी मनुंगदगी अमना हाइरम्मि इताव अखोय अहुमगी वासे इनिंग थौना खंगलकपा थोकलबदी अखोय अहुम हिंगनी हाइबसिदी थाजद्रे अखोयसे फासी तौरगा मिया ममांगदा हाटखरगदबनी अमना खुम्मी ए इताव करिसु खलुनु तु उरब्रा आदा मांगदा उरिबा अवांगबा सुजाक पांबी ngakta हौबा अचौबा लौफमसे मसिदा हेक्तमक लोसे मसिदाबु लोटलबदी कनानासु अखोयबु थीबा खंगलरोय कोनुंगी लानमीसिंगसे मफमसिदा चंगदबनी असुमना लानमी अहुमदु वा खनरम्मि कोनुंगदगी लोना चेंथोरक्तुना अवांगबा सुजाक पांबी ngakta हौरिबा लौफमदुदा लोटलगा लैख्रे मथंगी नुमित्तदी कोनुंगी लानमीसिंगदु मखोय अहुमना लोटलिबा सुजाक पांबीगी लौफमदुगी अकोइबदा हंगत हंदा चटलगा लैरम्मि असुमना लानमीसिंगदुना कोशिलगा मखोय अहुमना सुजाक पांबी मरक असिदगी नांथोकपा ngamdana लैरक्लिबसी नुमित निनीदी हौजिनख्रे करिसु चा थक्तना इसिंग मरिक अमा फाउबा मयादा तादना मफमदुदा नुमित निनी लैरक्पदुदा मखोय अनिदु चाक लांबना खांबा ngamdre अदुगा मफमदुदा अदुमक लैरबसु चादा थक्तबना मरम ओइरगा सीबा हाइबदु ओइगदौरि मखोय अहुमदुगी मरक्तगी अमना यामना वाना इसोक सोक्थना हाइरई इताव अखोयना थांगलिबा खोंथांगसे यामना सोइबा अरानबा खोंथांग हाइबदो ओइरे वाखल खंथबा ngamdana लौरुबा फिरेप असिना अखोय अहुम मांगसु लांग तुंगसु तेन हाइबदो ओइरे अमना अमुक मखा तारखे असुंबनी इताव अखोयबु हौजिक करमना मफमसिदगी नाथोक्तुना हिंगदौरिबनो असुमना कोनुंगदगी लोना चेंथोरक्पा लानमी अहुमदु वाखल वाना वारी सानरिङै इखंग खंगौदे मखोय अहुमना लैरिबा मनाक अदुदा यामना नकना यामना साउबा उबदा अकीबा फंगलबा मसिनदगी मैबुल कामबा सिंगलाई अमखक पाशिलकलम्मे चुजाक पांबी मरक अदुदा नुपा अहुमना लैरंबदु उबदा सिंगलाई दुना हंगलम्मे ए नखोय अहुमदी कना कनानो मफमसिददी करिगी लैरमलिबा लानमी नुपा अमना सिंगलाई दुकी वहंगी पाखुम पिरम्मे अखोय सना कोनुंगी लानमीनी इनिंग थौना अखोयगी पिबिरिबा सेनफमसे यामनदबना अखोय युमगी नुपी अंगांग थाकपा ngamdabadagi इमुंग पुबा ngamdabana अखोय लानमीगी सिनफमसे तोकलगे खंदुना कोनुंगदगी लोना चंथोक चरकपनी अदुबु मफम असिदी कोनुंगी लानमीसिंगना कोशिलगा लैख्रे अखोयना मफमसिदा लैरक्लिबसे नुमित निनीदी हौजिनख्रे सादा थक्तबना चराम चदनदुना सिगदौरे मफमसिदगी थोकलबसु कोनुंगी लानमीसिंगना फादुना निंगथौना सोयदनमक सीबगी चेराक पिरगनीदो मरमसिना अखोय मफमसिदा लोटलगा लैरमलिबनी लानमी नुपादुना हाइरक्लिबा वादु ngaiहak तुमिन्ना तारगा सिंगलाइदुना मखा तारकलाम्मे फरे फरे अदुदी अई नखोयगी नतेंग पांगलगे अइने लमजिंगदुना नखोय अहुमबु अइना लानमीसिंगसिगी मखुतगी नखोयबु कनबिरगे मफमसिदगी लौथोकपिरगे नुपा अहुमदु सिंगलाइदुगी वा अदुदा सिरगनी खन्ना वाखल वारुरबा माइथोंसिंगदु हिंबगी लंबी अमखक उबा फंगलबदुदा हराउना नोकफेत तौरम्मे सिंगलाइदुना मखा तारक्खी अदुबु ngaiko नखोय अहुम अइना हाइबा वा अमदी तंगाई फदना यागदबनी नुपा अहुमदु खंगनिंगना हंगी करी करंबा वाफमनो अखोय सोयदनमक याजगे सिंगलाइदुना खुम्मे अइना नखोय अहुमबु लानमीसिंगसिगी मखुतगी सोयदा ngamdana कनबिरगे कनानासु नखोयबु अमुक हन्ना फाबा चैराक पीबा ngamlaroy अदुबु
Sahi taret ki matungda nakhoi ahom aigi inakta aigi seba tawduna punsi chupagi oina aigi inakta leiba tai. Pambai leitraba mangsu lang tungsu ten mafamduda adumak leire sada thaktabana charam sadatnaduna siragadaba mafamdudagi tholakpa taragasu lanmi singna phaduna adumak siragadaba lanmi nupa ahumdu singlaiduna haribawa aduda yaba tare. Asumna singlaiduna lanmi nupa ahumdu magi mathakta tonghalaga mafamdudagi yamna lapna puraklammi khudong sagadaba mafam yenglaga singlaidu paitharaklammi aduga lanmi nupa ahumdu mahaki mathakdagi kumtha hallaba matungda sajai amakhak piraga singlaiduna hairammi. Se masigi sajai se loksillu masi asamba sajai natte masigi mapana nakhoi ahumsi sahi tarese nungaina watapadana nakoina apamba khudingmak phangduna ningthau amagi pusigum setningba set chaningba sa apamba sagol gari na singba tongduna nungaina laigadoribani adubu kawroidaba wa amadi ai sahi taret hek phabaga nakhoi ahumgi nakta amuk lakhigadoribani matamduda aina nakhoida wahang ahum khak hangni wahang dugi pakhumdo nakhoi ahumna piba ngamba thoklabadi nakhoi ahumbu aina punsi supagi oina thadok pidoribani aduga karigumba wahangdugi pakhumdo amakhak hek lanba matamda nakhoi ahumbu aina phajilaga thamdoribani. Asumna hairamlaga singlaidu mafamdudagi adumak paikhre masigi matungdagi di lanmi ahumdu tunggi thoina khalluba tawdana singlaiduna piramba sajaidugi matengna mayum maikai panglakhi aduga makhoi aduki matik yamna nungaina setningba set saningba sa apamba sagol tongduna satningba mafamda chatuna koiduna langduna nungaina lenthoklammi matamdi asum hauki nongmadagi nini dagi humni sayoldagi thadagi sahi asum haukibana singlaiduga thanakhiba sahi taretu surakadaba supnatangi matam khara khakta ngasilakle lanmi ahumdugi manungda lanmi ani amadi singlaiduna tharamba matamdu naksilakpaduda pakhatpa akiba langtaknaba phaurammi sahi taret suduna singlaiduna makhoigi manakta laklaga makhoi kari oigani khanduna nungsa thirammi adubu lanmi amadi adumak phangliba nungaiba singdu amata manghanba tawdana awaba wakhal amata khandana nungai thokna adum leirammi magi mataw anigi nungsa thiba matawduda lanmi nupa aduna themjinbiraga hairammi itawani karigino nakhoina adu wakhal waribadi lanmi nupa amana khummi itaw singlaiduna tharamba matamdo asum naksilakle matam subadagi mahakna aikhoigi inakta laklabadi aikhoi amuk hanna ining ikhatamna hingba ngamlaroi mahakki makha ponduna adumak pusi suppa sarangda thamba misak amagum adumak loikhagani do magi marupki wa aduda nupa aduna karisu thawa sadana pakhum pirakhi hera itaw adugi damak nakhoisu karisu waganu aina aikhoi ahumbu singlaidugi makhutagi nanthoknaba lambi ama soidanamak thige magi wahangi pakhumdo ai soidanamak pige asumna marup ahumdu u pambi amagi makhongda wari saraga phamlamme makhoina ngaihak asum phamlingai makhoi ahumna leiriba mafamdu tamna yamna ahal oirabi mapokna pumngau ngaurabi ahal hanubi amakhak makhutta chaisu ama pairaga tapna asum laklamme makhoi ahumna leiriba mapadu yoksilakpa matamdadi hanubiduna naha ahumdugi nungaitaba maithongdu ubada hanglaklamme susa nakhoibu kari tawba yaurabage aduk nungaitana nungsuk nungjanaribadi nabok aingonda hayo nakhoibu kari awaba tarabage lanmi nupa ahumdugi maraktagi amana yamna nungaitana khumlamme abok asuk solabi saisugi mateng yaudabadi chatpa phauba ngamdraba abokna nasu singi awabase matau karamna kokhan bigadoribano abokki mafamda awabase tamlubagi kanababu laikhigadrane nupaduki wafam aduda ahal oirabi hanubiduna nokphet tawna makha taramme kanana khangbano asonbi nabok aina nakhoigi nateng pangba ngambasu ado wafamdudi amuktang tamudana aisu isu singi kokthakta
ꯊꯥꯡꯒꯠꯂꯤꯕ ꯑꯋꯥꯕꯗꯣ ꯀꯣꯛꯍꯟꯕ ꯑꯗꯨ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯀꯣꯅꯨꯡꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯄ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯆꯤꯡꯂꯥꯏꯗꯨꯒ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒ ꯆꯤꯡꯂꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯛꯈꯤꯕ, ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗ ꯆꯤꯡꯂꯥꯏꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯅꯕꯒꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯍꯅꯨꯕꯤꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯏꯁꯨꯁꯥ ꯌꯦꯡꯉꯣꯏ, ꯅꯈꯣꯏꯅ ꯆꯤꯡꯂꯥꯏꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯂꯕꯗꯤ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯅꯤꯡꯊꯤꯅ ꯇꯥꯔꯣ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯃꯐꯝꯁꯤꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯑꯆꯧꯕ ꯎꯃꯪꯗꯨꯗ ꯆꯠꯂꯨ꯫ ꯎꯃꯪꯗꯨꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯅ ꯅꯨꯡꯅ ꯁꯥꯕ ꯐꯨꯔꯥ ꯑꯃꯈꯛ ꯂꯩꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯨ꯫ ꯃꯐꯝꯗꯨ ꯌꯧꯔꯕ ꯀꯥꯟꯗꯇ ꯆꯤꯡꯂꯥꯏꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯂꯝꯕꯤꯗꯣ ꯁꯣꯏꯗꯅꯃꯛ ꯐꯪꯗꯧꯔꯤꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯤꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯑꯃꯗꯨꯗꯤ ꯊꯧꯅꯥ ꯐꯅ ꯎꯃꯪꯗ ꯆꯠꯂꯒ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯤꯡꯂꯥꯏꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯅꯕ ꯂꯝꯕꯤ ꯊꯤꯕ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯔꯥꯎꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯅꯨꯄꯥꯗꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯆꯧꯕ ꯎꯃꯪꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯀꯤꯕ ꯀꯔꯤꯁꯨ ꯄꯣꯛꯇꯅ ꯃꯊꯟꯇ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯦ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯆꯨꯝꯂꯝꯃꯤ꯫ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯡꯅ ꯁꯥꯕ ꯐꯨꯔꯥ ꯑꯃꯈꯛ ꯂꯩꯔꯝꯂꯦ꯫ ꯂꯥꯟꯃꯤꯗꯨ ꯇꯞꯅ ꯐꯨꯔꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯀꯣꯏꯕꯗꯨ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯐꯨꯔꯥꯗꯨꯒꯤ ꯃꯅꯨꯡꯗ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯃꯊꯟꯇ ꯎꯒꯤ ꯐꯥꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯍꯅꯨꯕꯤꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯆꯤꯡꯂꯥꯏꯗꯨꯒꯤ ꯃꯕꯣꯛꯅꯤ꯫ ꯑꯗꯨꯝꯅ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯏꯃꯨꯡꯗꯨꯗ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛ ꯃꯐꯝꯁꯤꯗ, ꯀꯅꯥꯃꯠꯇꯅ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯃꯐꯝꯁꯤꯗ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯅꯣ? ꯂꯥꯟꯃꯤ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝꯗꯨꯗ ꯂꯥꯛꯄꯒꯤ ꯃꯔꯝ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯋꯥꯐꯝꯗꯨ ꯇꯥꯔꯨꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯄꯥꯝꯕꯩ ꯂꯩꯖꯗ꯭ꯔꯕ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯦ, ꯃꯥꯒꯤ ꯃꯁꯨ ꯆꯤꯡꯂꯥꯏꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯀꯟꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒ ꯊꯪꯅꯕ ꯀꯥ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕꯤꯗꯨꯅ ꯂꯥꯟꯃꯤ ꯅꯨꯄꯥꯗꯨꯕꯨ ꯂꯣꯠꯍꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯀꯥꯁꯤꯗ ꯂꯣꯠꯂꯨ꯫ ꯅꯪ ꯂꯩꯕꯒꯤ ꯁꯥꯃꯤꯜꯁꯦ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥꯗꯨꯗ ꯐꯪꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯠꯀꯗꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯥꯁꯨ ꯍꯜꯂꯛꯂꯒꯅꯤ꯫ ꯃꯥ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩ ꯃꯉꯣꯟꯗ ꯋꯥꯍꯪ ꯑꯍꯨꯝꯗꯣ ꯀꯔꯤ ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯃꯗꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯒꯦ꯫ ꯅꯪ ꯂꯣꯟꯅ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯇꯥꯎꯀꯣ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯅ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗ ꯂꯣꯠꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛꯁꯨ ꯃꯁꯨ ꯂꯥꯛꯄ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯤꯡꯂꯥꯏꯗꯨ ꯂꯥꯎ ꯈꯣꯡꯂꯒ ꯃꯌꯥꯗꯒꯤ ꯃꯩꯕꯨꯜ ꯀꯥꯝꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯨ ꯍꯜꯂꯛꯄ ꯎꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯅ ꯍꯔꯥꯎꯅ ꯍꯪꯂꯝꯃꯤ, ꯏꯁꯨ ꯍꯜꯂꯛꯂꯦꯗꯅ, ꯏꯁꯨꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯆꯤꯡꯂꯥꯏꯅ ꯈꯨꯝꯃꯤ, ꯑꯍꯣꯏ ꯏꯕꯣꯛ, ꯅꯁꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ꯫ ꯐꯔꯦ ꯐꯔꯦ, ꯏꯕꯣꯛꯅ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯣ ꯁꯦꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯅ ꯃꯁꯨ ꯆꯤꯡꯂꯥꯏꯒꯤ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯁꯦꯝ ꯁꯥꯔꯒ ꯅꯤꯡꯊꯤꯅ ꯊꯥꯡꯗꯣꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯅꯔꯒ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯕꯣꯛꯅ ꯍꯪꯂꯝꯃꯤ, ꯉꯁꯤ ꯅꯣꯡꯃꯒꯤ ꯏꯁꯨꯒꯤ ꯊꯕꯛꯁꯤꯡꯗꯨ ꯀꯝꯗꯧꯔꯛꯄ? ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯛꯄ꯭ꯔꯣ? ꯆꯤꯡꯂꯥꯏꯅ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯐꯝꯗꯨ ꯍꯥꯏꯔꯒ ꯆꯤꯡꯂꯥꯏꯗꯨ
ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯛ, ꯑꯩꯅ ꯆꯍꯤ 7 ꯆꯨꯞꯅ ꯉꯥꯏꯖꯔꯛꯄ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯕ ꯍꯥꯏꯕꯁꯤꯃꯗꯤ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯆꯍꯤ 7 ꯁꯨꯒꯗꯕ꯫ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯑꯩꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯤꯡꯂꯥꯏꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯈꯥꯛ ꯈꯥꯛ ꯅꯣꯛꯂꯝꯃꯤ꯫ ꯍꯅꯨꯕꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯥꯏꯕ? ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯈꯨꯠꯇꯒꯤꯕꯨ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯒꯦ? ꯑꯗꯣ ꯐꯔꯦꯅꯦ, ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯅꯪꯒꯤ ꯃꯈꯥ ꯄꯣꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯕꯣꯛꯇ ꯍꯥꯏꯌꯨꯗꯅ꯫ ꯆꯤꯡꯂꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯋꯥꯍꯪ 3ꯈꯛ ꯍꯪꯒꯅꯤ꯫ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ 3ꯃꯛ ꯆꯨꯝꯅ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯃꯅꯤꯡꯇꯝꯅ ꯊꯥꯗꯣꯛꯄꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯑꯃ ꯍꯦꯛ ꯂꯥꯟꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯅ ꯐꯥꯖꯤꯜꯂꯒ ꯊꯝꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯗꯨꯅ ꯅꯪꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯑꯆꯨꯝꯕ ꯂꯣꯏꯅꯃꯛ ꯄꯤꯔꯛꯂꯕꯗꯤ ꯅꯪꯅ ꯆꯍꯤ 7 ꯆꯨꯞꯄ ꯉꯥꯏꯖꯔꯛꯄꯗꯨꯒꯤ ꯃꯍꯩꯗꯨꯗꯤ ꯃꯥꯡꯂꯗ꯭ꯔꯅꯦ? ꯆꯤꯡꯂꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯉꯝꯂꯣꯏ, ꯀꯅꯥꯃꯠꯇꯅꯁꯨ ꯑꯩꯒꯤ ꯋꯥꯍꯪ 3ꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯁꯣꯏꯗꯅ ꯑꯩꯒꯤ ꯏꯈꯨꯠ ꯆꯜꯂꯒꯗꯕꯅꯤꯅꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯋꯥꯍꯪꯁꯤꯡꯗꯣ ꯏꯕꯣꯛꯇꯁꯨ ꯈꯪꯍꯜꯂꯨꯗꯅ, ꯀꯔꯤ ꯀꯔꯝꯕ ꯋꯥꯍꯪꯅꯣ ꯍꯥꯏꯕꯗꯣ꯫ ꯆꯤꯡꯂꯥꯏꯗꯨ ꯀꯔꯤꯁꯨ ꯆꯤꯡꯅꯕ ꯂꯩꯇꯅ ꯃꯥꯒꯤ ꯋꯥꯍꯪ 3ꯗꯨ ꯃꯥꯒꯤ ꯃꯕꯣꯛꯇ ꯍꯥꯏꯗꯣꯔꯛꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯋꯥꯍꯪ: ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗꯅ ꯃꯈꯣꯡ 4ꯅ ꯆꯠꯄ, ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯈꯣꯡ 2ꯅ ꯆꯠꯄ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯈꯣꯡ 3ꯅ ꯆꯠꯄ꯫ ꯃꯕꯣꯛꯇꯨ ꯃꯁꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯈꯜꯂꯤ꯫ ꯄꯥꯎꯈꯨꯝ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯔꯤꯅꯣ? ꯏꯕꯣꯛꯇ ꯍꯥꯏꯌꯨꯗꯅ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ, ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅ ꯁꯟ ꯁꯥꯗꯨꯅ ꯆꯠꯄ, ꯑꯗꯨꯗꯒꯤ ꯈꯔ ꯆꯥꯎꯔꯛꯂꯒꯅ ꯃꯈꯣꯡꯅ ꯆꯠꯄ, ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯒꯅ ꯆꯩꯁꯨꯒꯤ ꯃꯇꯦꯡꯅ ꯆꯠꯄ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅꯦ ꯏꯕꯣꯛ꯫ ꯍꯅꯨꯕꯤꯗꯨꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ꯫ ꯏꯁꯨꯗꯤ ꯑꯔꯨꯕ ꯋꯥꯍꯪ ꯍꯪꯕ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯪꯅ ꯀꯔꯤꯅꯣ ꯍꯥꯏꯌꯨꯗꯅ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅ ꯁꯪꯕ, ꯑꯗꯨꯒ ꯆꯥꯎꯔꯛꯂꯕ ꯀꯥꯟꯗꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯀꯥꯟꯗꯅ ꯉꯥꯡꯕ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯀꯔꯤ? ꯏꯕꯣꯛ, ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯣꯔꯣꯛꯅꯤ ꯃꯣꯔꯣꯛ꯫ ꯄꯤꯛꯂꯤꯉꯩꯗꯅ ꯁꯪꯕ, ꯑꯗꯨꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯀꯥꯟꯗꯅ ꯃꯨꯜꯂꯛꯂꯕ ꯀꯥꯟꯗꯅ ꯉꯪꯁꯪ ꯉꯥꯡꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤꯗꯨꯅ 3ꯁꯨꯕ ꯋꯥꯍꯪ ꯑꯗꯨꯕꯨꯁꯨ ꯍꯥꯏꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯡꯂꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯍꯥꯛꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯍꯟꯗꯛꯁꯨ ꯍꯅꯨꯕꯤꯗꯨ ꯃꯁꯨꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯑꯃꯨꯛ ꯍꯥꯏꯔꯛꯅꯕ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨꯅ ꯆꯤꯡꯂꯥꯏꯗ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯡꯂꯥꯏꯅ ꯅꯣꯛꯂꯒ ꯈꯨꯝꯂꯛꯈꯤ꯫ ꯋꯥꯁꯛ! ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯐꯝꯗ ꯁꯛꯈꯤꯕ ꯋꯥꯁꯛ ꯑꯗꯨꯗꯤ ꯃꯤꯑꯣꯏꯗꯨꯗ ꯊꯥꯖꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯂꯨꯅ ꯊꯝꯒꯗꯕꯅꯤꯅꯦ꯫ ꯍꯅꯨꯕꯤꯗꯨ ꯃꯁꯨꯒꯤ ꯑꯗꯨꯛ ꯂꯨꯕ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯏꯁꯨꯁꯦ ꯑꯗꯨꯛ ꯄꯪꯂꯤꯕ꯭ꯔꯥ, ꯑꯉꯥꯡ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯨꯗꯤ ꯋꯥꯈꯜ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯃ ꯀꯣꯏꯅ ꯆꯠꯂꯨꯕꯒꯤ ꯋꯥꯔꯕ ꯆꯤꯡꯂꯥꯏꯗꯨꯁꯨ ꯏꯁꯤ ꯁꯤꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯪꯅꯕ ꯀꯥꯗ ꯉꯁꯥꯏ ꯃꯈꯩ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯆꯤꯡꯂꯥꯏꯗꯨꯅ ꯍꯪꯒꯗꯧꯔꯤꯕ ꯋꯥꯍꯪ ꯄꯥꯎꯈꯨꯝꯁꯤꯡꯗꯨ ꯇꯥꯔꯝꯕ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯅꯨꯕꯤꯗꯨꯅ ꯀꯥꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯥꯏꯗꯨꯅ ꯇꯨꯝꯂꯤꯉꯩ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯥꯏꯗꯨꯒ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 7 ꯆꯞ ꯆꯥꯅ ꯐꯥꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫
ꯂꯥꯟꯃꯤ ꯑꯍꯨꯝꯗꯨꯁꯨ ꯁꯤꯡꯂꯥꯏꯗꯨ ꯂꯥꯛꯂꯒ ꯃꯥꯅ ꯍꯪꯒꯗꯕ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯤꯡꯂꯥꯏꯗꯨꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤ ꯑꯍꯨꯝꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯅꯈꯤꯕ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏ ꯑꯍꯨꯝꯗ ꯑꯩꯒꯤ ꯋꯥꯍꯪ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯍꯪꯂꯒꯦ꯫ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯂꯦꯞꯆꯧ꯫ ꯅꯈꯣꯏ ꯋꯥꯍꯪ ꯑꯍꯨꯝꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯍꯨꯝꯃꯛ ꯆꯨꯝꯅ ꯄꯤꯔꯕꯗꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛ ꯊꯥꯗꯣꯛꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ, ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯤꯡꯂꯥꯏꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯏ꯫ ꯁꯤꯡꯂꯥꯏꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯈꯪꯂꯕ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯦ ꯁꯤꯡꯂꯥꯏ, ꯍꯪꯕꯤꯔꯣ, ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯌꯦꯡꯖꯔꯒꯦ꯫ ꯁꯤꯡꯂꯥꯏꯗꯨ ꯃꯥꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯑꯍꯥꯟꯕ ꯋꯥꯍꯪ, ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗꯅ ꯃꯈꯣꯡ ꯃꯔꯤꯅ ꯆꯠꯄ, ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯃꯈꯣꯡ ꯑꯅꯤꯅ ꯆꯠꯄ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯃꯈꯣꯡ ꯑꯍꯨꯝꯅ ꯆꯠꯄ ꯀꯔꯤꯅꯣ? ꯑꯍꯥꯟꯕ ꯂꯥꯟꯃꯤ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯍꯦ ꯁꯤꯡꯂꯥꯏ, ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯂꯥꯟꯃꯤ ꯅꯨꯄꯥꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯁꯤꯡꯂꯥꯏꯗꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯅ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯍꯪꯂꯛꯂꯝꯃꯤ, ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯋꯥꯍꯪ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯅ ꯁꯪꯕ, ꯑꯗꯨꯒ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯀꯥꯟꯗꯅ ꯉꯥꯡꯕ ꯀꯔꯤꯅꯣ? ꯑꯅꯤꯁꯨꯕ ꯂꯥꯟꯃꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ, ꯍꯦ ꯁꯤꯡꯂꯥꯏ, ꯃꯗꯨꯗꯤ ꯃꯣꯔꯣꯛꯅꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯁꯤꯡꯂꯥꯏꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯋꯥꯍꯪ, ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯦꯛ ꯄꯤꯕ ꯉꯝꯗꯕꯗ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯑꯍꯨꯝꯁꯨꯕ ꯂꯥꯟꯃꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯦ ꯁꯤꯡꯂꯥꯏ, ꯃꯗꯨꯗꯤ ꯋꯥꯁꯛꯅꯤ, ꯋꯥꯁꯛ꯫ ꯁꯤꯡꯂꯥꯏꯗꯨ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯥꯟꯃꯤ ꯑꯍꯨꯝꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯉꯛꯂꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯡꯂꯥꯏꯗꯨ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯂꯥꯟꯃꯤ ꯑꯍꯨꯝꯗꯨ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯊꯥꯗꯣꯛꯂꯝꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯁꯤꯡꯂꯥꯏꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯁꯥꯖꯩꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫